Narendra Modi ngasi amuk hanna Prime Minister oina wasak lauragani loinana TDP da Minister Mari amasung JDU da ani pibada yakhre. NDA gi luchingba singi mifam ama pangthoklaba matungda Narendra Modi bu makhoigi yetnaba yaudraba luchingba oina khankibani. Ngasi Rashtrapati Bhavan da wasak laubagi thoram pangthokadoriba asiga mari leinana Rashtrapati Bhavan gi akoibagi mafam sing tha asigi mangadagi June 8 fauba miyam changbada athingma thamkibani. Prime Minister Narendra Modi wasak laubagi thoram adu live oina NDTV amasung masigi YouTube channel dasu telecast tawduna miyam da utkani hairi. Tha asigi mangada Prime Minister Narendra Modi na Rashtrapati Bhavan da chatuna Union Council of Minister dissolve tawbaga loinana masagi resignation su pisin kibani. Handak NDA lengaki ahum suba term gi lengak ama semgadoriba asigi matangda khwaidagi maru oiba TDP amasung JDU anigi luchingba singa BJP gi marakta yanaba ama purakpaga loinana lengak asi semnaba aroiba warep laurakibani. New Delhi da mifam pangthoktuna yanakhiba adugi matung inna Prime Minister Narendra Modi gi anauba cabinet asida TDP da minister mari piragani aduga Nitish Kumar na luchingba JDU na cabinet minister ani fanglagani. TDP gi minister mari adugi manungda ahumdi Ram Mohan Naidu, Harish Balayogi amasung Nasumla Prasad ni. JDU gi cabinet minister oihannaba thagalakhiba senior leader ani adugi mamingna Lalan Singha amasung Ramnath Thakur ni. Lalan Singha asi Bihar gi Munger seat tagi handak mai paglakibani aduga Ramnath Thakur di hanadagi Rajya Sabha gi MP oina lairibani. Thakur asi Bharat Ratna Karpuri Thakur gi machanupani. Handak pangthokiba 19 suba Lok Sabha mikhalda Andhra Pradesh da TDP na seat 13 da mai pakibaga loinana minister mari amasung Lok Sabha gi speaker gi fam pinanaba demand tawduna lakibani.